ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ ꯑꯝꯇꯒ ꯑꯩꯈꯣꯏ ꯂꯨꯋꯥꯡ ꯁꯝꯃꯪꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ IRBꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯀꯥꯡꯕꯨ ꯈꯔꯅ ꯁ꯭ꯄꯣꯠ ꯇꯧꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯅꯝꯕ ꯎꯕꯁꯤꯗꯩꯗ IRBꯒꯤ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯥꯝꯃꯨ ꯌꯥꯗꯔꯦ ꯑꯗꯒꯤ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯏꯃꯥ ꯏꯕꯦꯟꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯅꯤꯅ ꯃꯃꯤꯠ ꯃꯅꯥ ꯎꯗꯝꯅꯤꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯣꯠ ꯊꯥꯔꯝꯃꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯔꯥꯎꯟ ꯇꯧꯁꯜꯂ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯨꯋꯥꯡ ꯁꯝꯃꯪ ꯍꯣꯜ ꯑꯄꯨꯟꯕꯅ ꯐꯥꯔꯒ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯄꯣꯠ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯖꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯁꯤꯗ ꯊꯥꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯂꯨꯁꯟꯅ ꯄꯔꯆꯥ ꯃꯌꯥꯝꯁꯦ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯆꯤꯡꯒꯤ ꯆꯤꯡꯌꯥꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯍꯨꯝꯁꯦ ꯊꯧꯔꯒ ꯑꯩꯈꯣꯏ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯗꯣꯛꯆꯔꯒꯦꯅ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯄꯨꯂꯞ ꯂꯦꯞꯄꯦ ꯄꯣꯠꯁꯦ ꯑꯦꯛꯖꯦꯛꯂꯤ ꯀꯅꯥꯅꯣ ꯈꯪꯕ ꯑꯦꯛꯖꯦꯛꯂꯤ ꯃꯄꯨꯗꯤ ꯄꯣꯠꯁꯦ ꯈꯪꯗꯦ ꯑꯃꯤꯠ ꯊꯥꯕ ꯑꯃ ꯌꯥꯎꯔꯤ ꯕꯣꯔꯥꯗ ꯑꯃꯤꯠ ꯍꯥꯏ ꯃꯌꯥꯡꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯡꯒꯤ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩꯒ ꯄꯨꯁꯟꯅꯔꯒ ꯇꯧꯕꯅꯤ ꯃꯁꯦ ꯃꯣꯏꯅ ꯍꯥꯏꯌꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯐꯥꯕꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯁꯤ MLAꯒꯤ ꯄꯣꯠꯅꯦꯁꯨ ꯍꯥꯏꯌꯦ ꯀꯔꯝꯕ MLAꯅꯣꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯙꯞ ꯇꯧꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ MLAꯒꯤꯅꯤ ꯃꯟꯇ꯭ꯔꯤꯒꯤꯅꯤ ꯍꯥꯏꯔꯒ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡꯁꯦ ꯁꯨꯝ ꯌꯣꯟꯕꯒꯤ ꯍꯤꯡꯁꯥꯞ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯊꯥꯅꯤ ꯁꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯤ ꯃꯥꯟꯒꯦ ꯃꯁꯤꯗꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯍꯨꯝ ꯃꯔꯤꯃꯨꯛꯀꯤ ꯃꯥꯟꯅꯤꯁꯦ ꯀꯔꯣꯔ ꯑꯍꯨꯝ ꯃꯔꯤ ꯍꯦꯜꯂꯛꯄꯅꯦꯕ ꯅꯥꯈꯩ ꯁꯦꯡꯅꯕ ꯀꯔꯣꯔ